Manipur thokliba irang asida houjik Lanjennariba Meeyamgi Yenglaga Ningol Chakouba thouram asi Ka-Henna Harao Mathoi Kaduna Pangthoktanaba Peace Committee Wangkhei Kendra na appeal tourakli. Wafam asi Palace Compound leba Government Music College ta hangba relief camp ta chongjafam lawribe Chandam Ritikana National Sports University da selection phanglakpaga mari leinana pangthokpa taram no okpagi thouram da committee asigi convener Naurem Mahendra na phongdokhibani. Thouram aduda Naurem Mahendra na hai mathang tha November gi tang ahumda pangthokadawriba Ningol Chakouba gi thouram asi relief camp ta changjafam lawriba inmate singi khalaga icham chamba mawngda pangthokpiyu. Harao Mathoi Kaduna amade ke mauraga thouram asi pak sana pangthoklabade thouram asi yawba ngamloidaba inmate singda ningamdaba ama soidana pokani amaromda Sero awang lekai dagi lanjilaktuna relief camp asida changjafam lawriba class 6 ki mahairoi Chandam Ritikana Sports Authority of India ki meeting makhada leiba National Sports University da archery masana da mahik tamnabagi dama khalakpa asi nungaiba fawi Mahairoi asina National Sports University da tamnaba honabada mateng panglakiba kudingmak ikai khumnaba utli Ritikana phangliba kudong chaba asi ate relief camp singda changjafam lawriba mahairoi kudingmakta su phanganingi maram aduna lanjulakba angang sing apaba maikei da chatnaba lengangna akhanaba meeting changbiu haina mahangna makha taki Kogi Ningol Chakouba si mathang thagi tang ahumdani aduna aina Manipur gi leibiriba aikogi relief camp da leibiriba akoi mioi lising humpu umdragi aduga mioi kayamagi mayum mai thagi basi ga mari leinana handaki Ningol Chakouba si pangthoktaba yaraga su khitang yengbiu aduga karigumba mayamna sidaida sorokta nin khongdana chakalakba targadi Manipur da leiriba relief camp da leiriba mioi sing nupi mayam ama angang mayam ama moisu loin chaning ngodong ngaktani masigi yengaga aikogi sumba awana tarba isini nau sinsigi damakta yengaga handaki Ningol Chakouba se yari makai wakal khandaba matam oire habse aikoi Peace Committee amadi relief committee ki maikai digi haijari